ꯊꯥꯏꯅ ꯃꯇꯝ ꯑꯃꯗ ꯄꯛꯆꯥꯎ ꯀꯧꯕ ꯅꯨꯄꯥ ꯑꯃꯒ ꯇꯣꯅꯨ ꯀꯧꯕ ꯅꯨꯄꯤ ꯑꯃꯒ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯂꯨꯍꯣꯡꯗꯨꯅ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯛꯄ ꯑꯁꯤ ꯆꯍꯤ 3-4 ꯁꯨꯔꯦ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯆꯥꯗꯤ ꯑꯃꯠꯇ ꯌꯥꯎꯔꯝꯗꯦ꯫ ꯑꯃꯔꯣꯝꯗ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯌꯥꯝꯅ ꯂꯥꯏꯔꯕ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯈꯝ ꯊꯦꯡꯅ ꯂꯥꯏꯔꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯋꯥꯅ ꯍꯤꯡꯂꯤ꯫ ꯄꯛꯆꯥꯎꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏ, "ꯑꯩꯅ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨꯅ ꯁꯣꯏꯗꯅ ꯐꯒꯅꯤ ꯅꯨꯄꯤ, ꯃꯗꯨ ꯑꯣꯏꯅ ꯇꯧꯔꯁꯤ"꯫ ꯇꯣꯅꯨꯅ ꯈꯨꯝꯃꯤ, "ꯏꯍꯦꯔꯥ ꯅꯨꯄꯥ, ꯅꯪꯒꯤ ꯍꯨꯔꯥꯟꯕ ꯍꯥꯏꯕ ꯊꯕꯛꯇꯣ ꯑꯩ ꯌꯥꯝ ꯍꯩꯅꯗꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯍꯨꯔꯥꯜꯂꯒ ꯀꯔꯤꯕꯨ ꯀꯥꯟꯅꯒꯅꯤ? ꯑꯗꯨꯃꯛ ꯁꯨ ꯅꯣꯝꯁꯤ꯫ ꯍꯩ, ꯇꯥꯏꯕꯪ ꯃꯤꯔꯣꯜ ꯍꯦꯛ ꯇꯥꯔꯛꯄ ꯃꯤꯀꯨꯞ ꯑꯁꯤꯗꯒꯤ ꯁꯨ ꯅꯣꯝꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯏꯁꯥꯒꯤ ꯍꯨꯃꯥꯡ ꯃꯃꯜꯅ ꯑꯁꯦꯡꯕ ꯏꯔꯜꯅꯤ ꯍꯥꯏꯅ ꯈꯟꯖꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕ ꯇꯥꯔꯦ꯫ ꯍꯧꯖꯤꯛꯄꯨ ꯍꯨꯃꯥꯡ ꯊꯣꯛꯄ ꯊꯕꯛ ꯁꯨꯔꯨꯕꯒꯤ ꯀꯔꯤ ꯀꯥꯟꯅꯔꯤꯕꯒꯦ? ꯅꯪꯁꯨ ꯈꯜꯂꯨꯅꯦ꯫ ꯈꯨꯕꯥꯛ ꯀꯥꯏꯁꯦ ꯀꯨꯔꯣꯟ ꯍꯨꯕꯗ ꯃꯔꯣꯜ ꯀꯌꯥ ꯁꯨꯔꯦ? ꯄꯦꯜꯂꯦ, ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯦ ꯑꯩ ꯄꯦꯜꯂꯦ꯫ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯤꯒꯤ ꯃꯄꯣꯠ ꯃꯔꯜ ꯍꯨꯔꯥꯜꯂꯒꯅꯤ꯫ ꯍꯨꯔꯥꯟꯕ ꯍꯥꯏꯕꯗꯣ ꯑꯩ ꯑꯣꯏꯔꯗꯕꯅꯤ꯫ ꯅꯪꯒ ꯉꯥꯡꯅꯖꯕꯒ ꯉꯝꯖꯄꯣꯠꯇꯦ ꯑꯩ꯫ ꯍꯨꯔꯥꯟꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯃꯤꯅ ꯇꯞ-ꯇꯥꯕ ꯃꯈꯩ ꯐꯨꯕꯤꯔꯛꯇꯨꯅ ꯁꯤꯐꯝ ꯅꯥꯐꯝ ꯈꯪꯗꯅꯅꯦ ꯁꯤꯕ ꯁꯣꯏꯔꯣꯏ꯫ ꯀꯩ ꯀꯥꯟꯗꯕꯗ ꯅꯪ ꯑꯗꯨꯃꯛ ꯇꯧꯕꯤꯌꯨꯀꯣ꯫ ꯍꯣ, ꯑꯩ ꯏꯊꯟꯇ ꯇꯧꯕ ꯌꯥꯔꯒꯕꯨ ꯃꯁꯤꯒꯤ ꯍꯨꯔꯥꯟꯕꯒꯤ ꯋꯥꯐꯝ ꯑꯁꯦ ꯑꯩꯅ ꯅꯉꯣꯟꯗ ꯅꯍꯥꯟꯗꯒꯤ ꯍꯥꯏꯗꯨꯅ ꯂꯥꯛꯈꯤꯗ꯭ꯔꯣ? ꯌꯥꯗꯕꯒꯤꯅꯤꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ꯫ ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯍꯨꯔꯥꯟꯒꯗꯕꯅꯤ꯫ ꯑꯦ, ꯃꯗꯨꯗꯤ ꯀꯩꯒꯤ? ꯅꯠꯇꯦ ꯅꯨꯄꯥ, ꯅꯪꯅ ꯑꯩꯕꯨ ꯍꯨꯔꯥꯟꯕꯤ ꯑꯁꯨꯛ ꯌꯥꯝꯅ ꯑꯣꯏꯍꯟꯅꯤꯡꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯑꯩ ꯑꯁꯦ ꯅꯨꯄꯤꯅꯤ, ꯈꯪꯕꯤꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯉꯝꯖꯔꯣꯏ, ꯑꯩ ꯌꯥꯎꯕꯒ ꯉꯝꯖꯔꯣꯏꯀꯣ꯫ ꯍꯩꯃꯥ, ꯑꯩꯅ ꯍꯨꯔꯥꯟꯒꯦ ꯍꯥꯏꯅ ꯈꯜꯂꯤꯕꯁꯦ ꯃꯤꯒꯤ ꯌꯦꯅꯈꯥ ꯌꯦꯡꯒꯣꯟꯗ ꯀꯣꯏꯆꯪ ꯆꯪꯂꯒ ꯍꯨꯔꯥꯟꯒꯗꯕ ꯅꯠꯇꯦ꯫ ꯃꯤꯒꯤ ꯃꯅꯤꯡ ꯃꯌꯥꯗꯒ ꯀꯣꯏꯐꯥꯎ ꯐꯥꯎꯕꯗꯣ ꯑꯩꯅ ꯍꯦꯟꯅ ꯄꯥꯝꯕ ꯅꯠꯇꯦ꯫ ꯑꯩꯅ ꯇꯧꯒꯦ ꯈꯜꯂꯤꯕ ꯑꯁꯤꯗꯤ ꯑꯁꯣꯝꯒꯤ ꯆꯤꯡ ꯑꯁꯦ, ꯃꯁꯤꯗ ꯂꯥꯡꯐꯩ ꯌꯥꯝꯅ ꯆꯠꯅꯕꯅꯤ꯫ ꯑꯩꯈꯣꯏ ꯑꯅꯤꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯗꯨꯅ ꯂꯥꯡꯐꯩ ꯍꯜꯂꯛꯄ ꯃꯤꯑꯣꯏꯁꯤꯡꯗꯒꯤ ꯁꯅꯥ ꯂꯨꯄꯥ ꯃꯨꯟꯒꯗꯧꯔꯤꯕꯅꯤ꯫ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯣ ꯍꯨꯔꯥꯜꯍꯧꯒꯗꯧꯔꯤꯕꯅꯤ꯫ ꯃꯁꯤꯗ ꯅꯨꯄꯤ ꯅꯪꯅ ꯃꯈꯣꯏꯕꯨ ꯃꯣꯏꯊꯦꯝ ꯇꯧꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯒꯤꯅꯤ ꯑꯩꯅ ꯅꯪ ꯌꯥꯎꯗꯕ ꯌꯥꯗꯦ ꯍꯥꯏꯅ ꯍꯥꯏꯔꯤꯕꯁꯦ꯫ ꯍꯔꯦ, ꯀꯌꯥꯗꯨꯅꯣ ꯌꯦꯡꯉꯨꯅꯦ ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ꯫ ꯑꯩꯁꯤꯕꯨ ꯅꯪꯅ ꯀꯔꯤ ꯑꯣꯏꯅ ꯈꯟꯒꯦ? ꯑꯩꯁꯦ ꯅꯪꯒꯤ ꯅꯨꯄꯤꯅꯤꯅꯦ ꯅꯨꯄꯤ꯫ ꯅꯪꯒꯤ ꯅꯨꯄꯤꯕꯨ ꯍꯨꯔꯥꯟꯕꯒꯤ ꯂꯥꯡ ꯑꯣꯏꯍꯟꯒꯦ ꯈꯜꯂꯤꯕꯗꯨꯕꯨ ꯀꯔꯤꯅ ꯀꯣꯛꯅꯣ? ꯅꯠꯇꯦ, ꯅꯪꯕꯨ ꯊꯥꯏꯅ ꯂꯩꯁꯥꯔꯤꯉꯩ ꯃꯇꯝꯗꯗꯤ ꯑꯩꯅ ꯍꯥꯏꯕ ꯂꯣꯏꯅ ꯌꯥꯒꯅꯤ, ꯑꯩꯒꯤ ꯏꯇꯨꯡ ꯏꯟꯒꯅꯤ, ꯁꯤꯔꯦ ꯄꯨꯟꯅ ꯁꯤꯟꯃꯤꯟꯅꯒꯅꯤ ꯀꯥꯏꯅꯒ ꯍꯥꯏꯈꯤꯕꯗꯥꯏꯅꯦ? ꯃꯇꯝꯗꯨꯗ ꯅꯪꯅ ꯍꯥꯏꯈꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯀꯗꯥꯏꯅꯣ? ꯀꯥꯏ ꯆꯠꯈ꯭ꯔꯒꯦꯕ? ꯍꯣ, ꯃꯗꯨ ꯄꯨꯝꯕꯗꯣ ꯂꯣꯏꯅ ꯃꯥꯡꯈ꯭ꯔꯦ꯫ ꯃꯗꯨꯅꯅꯦ ꯂꯨꯍꯣꯡꯗ꯭ꯔꯤꯀꯥꯟꯒꯤ ꯋꯥꯅꯤ꯫ ꯑꯩꯁꯨ ꯅꯪꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯊꯕꯛ ꯁꯨꯕ ꯆꯠꯂꯤꯗꯅ꯫ ꯃꯗꯨꯗ ꯑꯩꯅꯕꯨ ꯅꯉꯣꯟꯗ ꯀꯔꯤ ꯍꯥꯏꯖꯕꯒꯦ? ꯏꯄꯨꯔꯣꯏꯕꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯆꯠꯂꯤꯕꯅꯤ ꯍꯥꯏꯅ ꯈꯟꯖꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯨꯔꯥꯟꯕ ꯍꯥꯏꯕ ꯑꯗꯨꯃꯗꯤꯅꯦ ꯑꯩ ꯌꯥꯕ ꯁꯨꯡꯉꯝ ꯉꯝꯂꯣꯏ꯫ ꯅꯪꯕꯨ ꯑꯃꯨꯛꯇꯗꯤ ꯋꯥꯈꯜ ꯈꯜꯂꯨ ꯀꯩꯗꯧꯒꯦ? ꯑꯩꯅ ꯍꯧꯖꯤꯛ ꯈꯜꯂꯤꯕꯁꯦ ꯍꯨꯃꯥꯡ ꯇꯥꯗꯅ ꯊꯕꯛ ꯁꯨꯗꯅ ꯅꯨꯡꯉꯥꯏꯕ ꯑꯁꯤꯗꯅꯤ꯫ ꯑꯩꯅ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤꯅ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯄꯨꯟꯁꯤ ꯑꯁꯤꯕꯨ ꯁꯣꯏꯗꯅ ꯅꯨꯡꯉꯥꯏꯍꯜꯂꯛꯀꯅꯤ꯫ ꯃꯁꯦ ꯅꯪ ꯊꯥꯖꯧ꯫ ꯁꯦ, ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯃꯁꯤꯗ ꯅꯪ ꯌꯥꯔꯣ꯫ ꯅꯨꯄꯥ, ꯍꯨꯔꯥꯟꯕ ꯍꯥꯏꯕꯁꯦ ꯑꯐꯕ ꯊꯕꯛ ꯅꯠꯇꯦ꯫ ꯃꯈꯣꯏ ꯈꯔꯅ ꯃꯥꯟꯅꯔꯒ ꯅꯪꯕꯨ ꯐꯨꯕꯗꯤꯅꯦ ꯄꯦꯅꯥꯃꯨꯛ ꯂꯥꯏꯕ ꯊꯕꯛꯅꯤ꯫ ꯅꯪꯇꯅ ꯃꯤꯉꯣꯟꯗꯒꯤ ꯍꯨꯔꯥꯟꯕꯒꯤ ꯋꯥꯈꯜꯗꯤ ꯈꯜꯂꯨꯒꯅꯨ꯫ ꯑꯩ ꯅꯨꯄꯥꯅꯤ ꯀꯩꯅꯣ, ꯃꯈꯣꯏꯅ ꯑꯩꯉꯣꯟꯗ ꯍꯦꯛꯇ ꯍꯦꯟꯖꯤꯟꯕ ꯉꯝꯒꯗꯕ ꯅꯠꯇꯦꯅꯦ꯫ ꯃꯗꯨꯒꯤ ꯑꯣꯏꯔꯕꯗꯤꯅꯦ ꯑꯩꯅ ꯄꯨꯝꯅꯃꯛ ꯃꯥꯌꯣꯛꯅꯖꯒꯦ꯫ ꯅꯪꯅ ꯀꯔꯤꯁꯨ ꯋꯥꯕꯤꯌꯨ ꯍꯥꯏꯗꯦ, ꯀꯥꯟꯅꯗꯦ꯫ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯒ ꯃꯇꯝ ꯃꯥꯡꯅꯅꯕꯅꯤ꯫ ꯑꯗꯨꯒꯤ ꯁꯔꯨꯛꯅꯦ ꯆꯥꯛ ꯑꯗꯨ ꯊꯣꯡꯒꯠꯂꯣ꯫ ꯆꯥꯛ ꯆꯥꯔꯒ ꯑꯩꯈꯣꯏ ꯑꯅꯤ ꯆꯤꯡꯗ ꯆꯠꯂꯁꯤ꯫ ꯃꯁꯤꯗ ꯇꯣꯅꯨꯅ ꯈꯨꯝꯃꯤ, "ꯅꯨꯄꯥ, ꯑꯌꯨꯛꯀꯤ ꯆꯥꯛ ꯊꯣꯡꯅꯅꯕ ꯆꯦꯡ ꯃꯔꯨ ꯑꯝꯇ ꯂꯩꯇꯦ꯫ ꯆꯥꯛ ꯊꯣꯡꯂꯔꯣꯏ, ꯆꯔꯥ ꯍꯦꯟꯕ ꯇꯥꯔꯦ"꯫ ꯀꯔꯤꯕ ꯅꯨꯄꯤ? ꯆꯥꯛ ꯊꯣꯡꯅꯤꯡꯉꯥꯏ ꯆꯦꯡ ꯃꯔꯨ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ? ꯇꯣꯅꯨ, ꯉꯁꯤꯁꯨ ꯑꯃꯨꯛ ꯑꯩꯈꯣই ꯑꯅꯤꯕꯨ ꯆꯔꯥ ꯍꯦꯟꯕ ꯇꯥꯔꯗ꯭ꯔꯣ? ꯍꯣ, ꯍꯦꯟꯕ ꯇꯥꯕꯅꯤ, ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ꯫ ꯉꯔꯥꯡ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃꯁꯨ ꯋꯥꯈꯜ ꯈꯜꯂꯤꯕꯅꯤꯗꯣ ꯍꯥꯏꯗꯨꯅ ꯊꯕꯛ ꯁꯨꯕ ꯆꯠꯈꯤꯗꯦꯗꯣ꯫ ꯊꯕꯛ ꯁꯨꯕ ꯆꯠꯈꯤꯗ꯭ꯔꯕꯅꯤꯅ ꯉꯁꯤꯗꯤ ꯆꯔꯥ ꯍꯦꯟꯕ ꯇꯥꯔꯦ꯫ ꯅꯨꯄꯥ, ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯐꯥꯎꯕꯗꯤ ꯈꯥꯡꯕꯤꯔꯣ꯫ ꯑꯁ, ꯑꯩꯕꯣ ꯑꯣꯟꯊꯣꯛꯅ ꯋꯥꯒꯗꯧꯔꯤꯗ ꯅꯨꯄꯤ꯫ ꯑꯃꯨꯛꯇꯒ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯂꯨꯆꯣꯗ꯫ ꯂꯥꯏꯒ ꯂꯥꯛꯑꯒ ꯄꯣꯞ ꯂꯥꯎꯅ ꯍꯦꯛꯇ ꯊꯥꯗꯔꯛꯀꯗ꯭ꯔꯣ? ꯂꯩꯇ꯭ꯔꯕꯗꯤ ꯂꯩꯇ꯭ꯔꯦ, ꯀꯥꯟꯅꯔꯔꯣꯏ ꯅꯨꯄꯥ꯫ ꯊꯕꯛ ꯁꯨꯕ ꯆꯠꯁꯤ꯫ ꯂꯥꯏꯔꯕ ꯑꯩꯈꯣꯏꯒꯤꯗꯤꯅꯦ ꯊꯕꯛ ꯁꯨꯕꯅ ꯄꯨꯟꯁꯤꯅꯤ꯫ ꯆꯔꯥ ꯍꯦꯟꯗꯅꯕꯅꯦ ꯊꯕꯛ ꯁꯨꯔꯨꯁꯤ꯫ ꯆꯥꯛꯇꯤ ꯆꯥꯗꯅ ꯀꯃꯥꯏꯅ ꯊꯕꯛ ꯁꯨꯕ ꯆꯠꯀꯗꯧꯔꯤꯕꯅꯣ ꯅꯨꯄꯤ? ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯕ?
Nupi, tabak subana kanararo. Aina hairiba huranbagi tabak asibu oina taubana phagani. Kanaroidaba wado hanjin hanjin ngangsaktuna lairibadubu tanbidabro. Arembada wananabani. Amukta hogatpiyu chananaba tawrase. Masida Pakchauna wakhalda khalli. Thabak suba chatpa saraga aigi nupise chingda puragi. Aikhoi ani changduna migi mapot maralbu huralagi. Laibak chang hekta yenglagi. Pakchauna khumi. Hoi hoi pharise. Nangna haiba wa adudane ai yaragi. Thabak suba yauge haiba natro lao lao aikhoi ani chatlase. Ho adunidana chananaba tawrase. Asumna hainaduna makhoi ani hogatne. Imungda changduna mapimaro loishinai. Pakchauna mahakna sena chananaba mapimaro kharabu phi amada yomsillami. Tonuna mapuroibana tawribadu uraduna hai. Nupa, kaino tawribadu ba? Kaigino phiyomga yomliduna? Nati, kari leibageba? Thabak suba chase hairaga phiga mu yomlidubu karigino haibanida. Nupi, wayamna ngangan. Nangisune napinaro khara yomsillu. Aidi karigi ipi rol yomsingadawriba. Yomda yomsilune. Aikhoi ani chakadawriba se thabakni. Yomsida karam kanda amu hanjalakani haiba ngamba natine. Adunan aina phi yomsilibase nangsu yomsilu. Nangise wa amadi leiri. Thabak suba chakadawribra natraga nangi huranba chakadawribra wakhal tadeda aihak. Nupa, nang phattabadi tawjasanuko. Hai. Napinarol do sasat yomsilune. Aidi loirabani ko. Tonuna magi suma pimarol khara phi amada yomsilami aduga mapalda thorai. Pakchauna loirabra nupi. Chatpa yarabrani nangba. Loiri chatpa yarani. Adudi thongse phajana amta lonsilam kiki. Pakchauna thong adubu chetna lonsili aduga hai. Lao chalasi thenkinabani. Tonu suwa kari mata haida fiyom adubu yanduna mapuroibagi matungda inarakli. Makhoi ani sum chatlami. Pakchauna mamangi ching aduna lairiba mafam adu tamna chatli. Chingi lambi aduda chatpa aduda tonuna mapukningda khalli. Aigi nupa asina chingi lambi sida aibu puduna chatliba sibu karigino. Mahakise thabak suba malaktre. Phiyom siga aibu huranba chatliba soidana rangani. Asi khanduna mapuroibada hai. O tabiribro amukta lepko chatlibase amukta lepiko. Hai, kaidawrage ni tonu nangba kari mu walage. Nupa, nana chatlibasibu kadomdano. Lambi asidi ching taba lambi. Nati, nangi sibu ching daro. Hai, ching taba lambi asid chatlabadi ching doramadabani. Masigi lambi asida chatlagana ne konung yogadaba nati. Nangbo kari mata khangdabra haiwani. Ho ngasai chatlamdaidadi thabak subani haikibadaine. Thabak supambu somda leibra. Lambi se onare. Tu, asomdani chakadaba. Hai, ai loina khangi nupi. Aigi itung indaro. Nang wayamna ngangano. Asi haidana amuk chatpa hawi. Tonu su chatli, chana hai. Nangbu karamna ngangna siba. Chingsida nangna chatlibase. Nangi huranba thabak adu tawba soidana rangani. Chingnung asida huranba lumbra haibabune. Sa kai tholaktana maraina chachakisani. Makhoi ani chumdring chatkre. Asum chatpana ching adu yauri. Ching macha adu bulan thokli. Ching wangma adudani. Chingkha aduda kumtharaga khong lambi amakhak lei. Masigi lambi asi lalol itik tawba langphai chatpa miyoi singna chatnaba lambi ni. Tonuna hai. Nupa, warida. Imane hek pokpadagi kajaraktriba chingkai se. Nangna ngasi ka hanbiri. Nangna aibu wahanbase. Wahalida ko. Ching macha si makababu kayam yamna warabagi ni nangba. Waragana ne. Tu. Ukha sida ngayhak phamlaga pothau. Leisaringai matamdadi nangbo ingonda thabak mana amta suhaloi. Ikuta hamlaga pizagani haina tatana haikibadaine. Aduga hojikna kari oiraba. Masiro. Nangna ikuta hamlaga pizani haikibaduba. Nangbu punsi haibasidi thabakni haikibadaine. Nangna haiba wa adugi matungina thabak subani. Hojikdine kari mata khallurano. Nang ai nungaira adabani ko. Karamna. Kampai nungairaktorino ba? Aikhoi anina mafam asida laise huranbani. Huranba laiba khangaba. Tu mangda leiriba khong lambi asida langphai chatpa miyoi singi lambi. Lambi asida langphai halakpa miyoi singbo
ꯅꯪꯅ ꯃꯣꯏꯊꯦꯝ ꯇꯧꯒꯅꯤ꯫ ꯃꯇꯥꯡ ꯇꯥꯟꯖꯥ ꯑꯗꯨꯗ ꯑꯩꯅ ꯂꯨꯝꯗꯨꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯀꯣꯛꯇ ꯀꯟꯊꯒꯅꯤ꯫ ꯁꯤꯕ ꯅꯥꯕ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯊꯣꯛꯄꯅꯤ꯫ ꯑꯩꯈꯣꯏꯒꯤꯗꯤ ꯃꯍꯥꯛꯅ ꯄꯨꯔꯛꯄ ꯁꯦꯜ ꯁꯅꯥ ꯂꯨꯄꯥ ꯑꯗꯨꯗꯕꯨ ꯂꯧꯔꯒ ꯂꯣꯏꯔꯦ꯫ ꯑꯣꯏꯃ ꯀꯌꯥꯗ ꯂꯥꯏꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯅ ꯌꯦꯡꯉꯨꯅꯤ꯫ ꯃꯤ ꯍꯥꯠꯄꯒ ꯉꯝꯒꯗꯧꯔꯤꯕ꯭ꯔꯥ ꯅꯨꯄꯥ ꯅꯪ? ꯃꯇꯥꯡ ꯇꯥꯟꯖꯥꯒꯤ ꯋꯥꯅꯤꯗ꯫ ꯅꯤꯡꯊꯧꯁꯨ ꯃꯤ ꯍꯥꯠꯂꯤꯁꯤꯗꯤ ꯀꯅꯥꯝꯇꯅ ꯀꯔꯤꯃꯇ ꯍꯥꯏꯅꯕ ꯅꯠꯇꯦ꯫ ꯅꯤꯡꯊꯧꯅ ꯃꯤ ꯍꯥꯠꯄ ꯌꯥꯔꯒ ꯑꯩꯅꯗꯤ ꯀꯩꯒꯤ ꯌꯥꯔꯣꯏ? ꯑꯩꯒꯤ ꯏꯃꯤꯠ ꯑꯁꯤꯗ ꯎꯔꯤꯕ ꯑꯁꯤꯗꯤꯅꯦ ꯁꯨꯞꯅꯇꯒꯤ ꯑꯔꯪꯕ ꯄꯣꯠꯁꯛ ꯑꯗꯨꯇꯅꯤ꯫ ꯅꯪꯅ ꯍꯥꯏꯔꯤꯁꯤꯗꯤ ꯑꯩ ꯑꯁꯤꯅ ꯅꯨꯄꯥꯁꯤꯡ ꯑꯗꯨꯗ ꯃꯣꯏꯊꯦꯝ ꯇꯧ, ꯂꯧꯅꯣꯝ ꯂꯥꯡꯊꯥꯎ ꯑꯁꯤꯅꯤꯅꯦ꯫ ꯅꯨꯄꯥ, ꯑꯩꯁꯦ ꯅꯨꯄꯤꯅꯤꯀꯣ꯫ ꯅꯪꯅ ꯑꯩꯉꯣꯟꯗ ꯁꯤꯟꯅꯔꯤꯕ ꯊꯧꯒꯥꯏ ꯑꯁꯦ ꯍꯛꯇꯤ ꯍꯛꯃꯜꯂꯤ꯫ ꯅꯨꯄꯤ, ꯅꯪꯒꯤ ꯍꯛꯆꯥꯡꯗ ꯃꯈꯣꯏ ꯀꯅꯥ ꯑꯃꯠꯇꯅ ꯑꯩꯅ ꯁꯣꯛꯍꯜꯂꯣꯏꯗ꯫ ꯅꯪꯒꯤꯗꯃꯛ ꯑꯩ ꯂꯩꯔꯤꯁꯤꯗꯤ ꯅꯪ ꯀꯔꯤꯃꯇ ꯄꯥꯈꯠꯀꯅꯨ꯫ ꯁꯦ ꯑꯩ ꯋꯥ ꯍꯥꯏꯒꯦ꯫ ꯅꯪꯅ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯊꯣꯠꯅꯧꯕ ꯄꯨꯝꯅꯃꯛ ꯄꯨꯊꯣꯛꯇꯨꯅ ꯂꯝꯕꯤ ꯑꯁꯤꯗ ꯂꯥꯛꯄ ꯅꯨꯄꯥ ꯑꯃꯕꯨ ꯑꯣꯏꯔꯣ ꯑꯅꯤꯕꯨ ꯑꯣꯏꯔꯣ ꯃꯈꯣꯏꯒꯤ ꯃꯊꯃꯣꯏ ꯑꯗꯨꯕꯨ ꯐꯥꯖꯤꯟꯅꯕ ꯄꯪꯊꯅꯕ ꯍꯣꯠꯅꯕ ꯇꯥꯏ꯫ ꯃꯈꯣꯏꯅ ꯅꯧꯊꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯎꯇꯨꯞ ꯑꯆꯧꯕ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯀꯣꯛ ꯑꯗꯨꯗ ꯊꯣꯛ ꯂꯥꯎꯅ ꯊꯣꯝꯂꯅꯤ꯫ ꯑꯅꯤ ꯑꯣꯏꯔꯒꯅ ꯅꯪꯒꯤ ꯐꯤꯅꯨꯡꯗ ꯊꯥꯡ ꯑꯃ ꯌꯦꯞꯁꯤꯜꯂꯨ, ꯑꯗꯨꯒ ꯍꯦꯛꯇ ꯊꯤꯟꯒꯗꯕꯅꯤ꯫ ꯀꯔꯤ? हुꯔꯥꯟꯕꯗꯒꯤ ꯍꯦꯟꯗꯣꯔꯛꯇꯨꯅ ꯃꯤꯍꯥꯠꯄꯤꯁꯨ ꯑꯣꯏꯒꯗꯧꯔꯕ ꯑꯩꯁꯦ इखुत्ता थांगा पाइदुना मीबु थिंदुना हातौरिबा? अई ngमोइ नुपा, अईने मीगा हातपा ngमोइको। थुट लाउबा थबक मचा सिमा तौबदा नंगना अदुक यामना कीरदि यारारोइदा। ओंथोकना नुपी मानजखिद्रेदा नंगसे। हो नुपी मानगेरा मालोइरा ngमजरारोइदि ngमजरारोइ अई। नंगी थोकपने हुरानगेरा मी हातकेरा ननिंग तहौरो। अईदने चचखरगे। नुपी नंग चखिबा यारोइ हाइमे। से अमता तपथको। नंग कैसु तौरोइ हाइबा। मीगी पुंसी अमा मांगबदुदि मांगजखरसनु। मदुदने नंगना थोइने हेना खंजनिंगाइ मथौ तादे। अैखोइगिदि अैखोइ अनि नुंगाइरगा तलोइ। मिओइबना पामनरिबसे नुंगाइबा सिदनि नत्रो? अपंग मिसिदि असमना पक्चाउना मागी नुपी तोनुगी मफमदा वा कया अमा हाइरमि। मी हातपा ngमननबगी इथिल कया अमसु पिरमि। ममैथंगदा उपाय लेत्रबि तोनुसो मपुरोइबना हाइबा वाफम अदुबो होय हाइदुना यारमि। पामदा थबक अदुबु महाक तौबा तारमि। मबुकनिंगदा होयदा हाइना खंतोक्तुना महाक थौरांग सेंबा हौख्रे। पक्चाउना उसा अमा याले। मदुना उतुप अमा ओइना फजना सेमले। मदुना मिंगोंदा कंदुना हातकदौरिबनि। तोनुसो मफी मनुंग अदुदा अथौबा थांग अमा येप्सिल्ले। फदेक्ता सतोकपा याननबा मवोंगदा येप्सिल्ले। पुमनमक सिनबा लांगबा लोइरदुना पक्चाउना हाइ। नुपी, नंग लोइरबा नत्रो? लोइरे। नंगना हाइबदुबु थांगसे येलोम थंगबसिदा येपो हाइबा नत्रो? मानी येपबा नत्रो? येपे। सी ओइरदि यारनि। से मिहुलदो फाथबा ताइको नंग कैसु तौरि। अैसु मफम अस्वाइदा लुमदुना लेगदौरिबनि। तो मसिगी लंबी नाकलदा हौरिबा उखा असिदने नंगना फमदुना लेरो। कपकेरा नोकेरा नंगना थोकपा अमा तौरगा अराकपा नुपा अदुबु मोइथेम तौदुना पंगथाहनगदबनि। खंगबा? मसी सोइबा यादेको। हुरानदबा हाइबसे नंगी खुत्ता लोइना लेरबनि। तौगदौरिबा थबक असिबु अइबु इसा कैसे चेंग खैबगुमना थक निएदा। नुपा, नंग होरेन चिनसिलकपा काउनिको। अदुदा अमु नते नुपा, नंगना उतुपना कनबदुदा पालहौद्रबा नत्रगा सिहौदबा थोअदि कमाइन तौबा? हेरा नुपी, थाइना साइरोंग कापदा खुद चुमलखरबा नुपानि अइसे। अइना थोकपा तौगेने मदुगिदि। पांदा पालहौद्रगना अैखोइ अनि सुरिसिदि। फरे नुपा, अई उखा असिदा लेरगे मी लाकपा ngairase। असुमना हाइनादुना तोनुना उखा अदुदा चंगसिनदुना फमदुना लेख्रे। पक्चाउना मखुता उतुप अदुबु पाइदुना महाकी नुपीगी मनाक ओइरपना हौबा खरा चावबा उजाव अमगी मरुमदा थैजिनदुना लुमदुना लेख्रे। चिंयागी लंबी अदुदनि लांफैदगी हलकपा नुपा अमखक लाई। मतुंगदसो नंबो अमसु पोरि। नुपा असिना सुम लाकपदा नुपी अमा सोंथांगना कप्पगी मखोल अदो तारकलमे। ए चिंया असिदा कनागी नुपीनो कप्पगी खोंजेल अमा तारिसिबो? नते, मफम असिदा कनाबु लेइबसानो। असि खंदुना अकोइबदुदा कोयेंग येंगी। असुम येंगलकपदा उखा अमदा नुपी अमना मतुंग ओंथोक्तुना फमदुना लेरिबदु उरे। नुपीनिना उखा असिदा करिगिनो
ꯃꯍꯥꯛꯅ ꯀꯞꯇꯨꯅ ꯐꯝꯗꯨꯅ ꯂꯩꯔꯤꯁꯤꯕꯣ? ꯃꯍꯥꯛꯄꯨ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯖꯥꯠꯅꯣ? ꯑꯁꯨꯛ ꯀꯨꯏꯅ ꯑꯩꯅ ꯃꯁꯤꯒꯤ ꯂꯝꯕꯤ ꯑꯁꯤꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯔꯛꯄ ꯑꯁꯤꯗ ꯅꯣꯡꯃꯇ ꯑꯁꯨꯝꯅ ꯈꯛ ꯊꯦꯡꯅꯈꯤꯗꯦ꯫ ꯑꯩꯕꯨ ꯍꯦꯛꯇ ꯆꯪꯁꯤꯜꯂꯁꯤꯔꯅꯦ? ꯅꯨꯄꯥ ꯑꯗꯨꯅ ꯑꯀꯣꯏꯕꯗꯨꯗ ꯍꯥꯏꯐꯦꯠ ꯑꯃꯨꯛ ꯌꯦꯡꯉꯤ꯫ ꯅꯨꯄꯤ ꯑꯗꯨ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯕ ꯎꯗꯦ꯫ ꯃꯄꯨꯛꯅꯤꯡꯗ ꯆꯪꯁꯤꯜꯂꯒꯦ ꯍꯥꯏꯅ ꯈꯜꯂꯗꯨꯅ ꯆꯪꯁꯤꯟꯕ ꯍꯧꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯇꯣꯅꯨꯒꯤ ꯃꯄꯨꯛꯅꯤꯡ ꯑꯗꯨꯗ ꯈꯜꯂꯤ, ꯑꯩꯅ ꯁꯨꯃꯥꯏꯅ ꯀꯞꯄꯕꯅꯤꯅ ꯈꯣꯟꯖꯦꯜ ꯑꯁꯤꯕꯨ ꯅꯨꯄꯥ ꯑꯁꯤꯅ ꯇꯥꯔꯕ ꯃꯥꯜꯂꯤ꯫ ꯅꯨꯄꯥꯁꯦ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯑꯩ ꯀꯞꯄ ꯂꯦꯞꯄ ꯌꯥꯗꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯥ ꯇꯥꯅ ꯍꯤꯛ ꯀꯞꯁꯤꯟꯅꯩ꯫ ꯅꯨꯄꯥ ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯑꯣꯏꯔꯞ ꯂꯦꯞꯇꯨꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏ, ꯁꯣꯝꯕꯨ ꯀꯅꯥ ꯑꯣꯏꯕꯤꯔꯕꯅꯣ? ꯆꯤꯡꯌꯥꯁꯤꯗ ꯑꯗꯨꯛ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯄꯤꯔꯤꯕ ꯑꯁꯤꯕꯨ? ꯇꯣꯅꯨꯅ ꯀꯞꯅ ꯀꯞꯅ ꯃꯃꯥꯏ ꯑꯗꯨ ꯇꯞꯅ ꯂꯩꯊꯣꯔꯛꯏ꯫ ꯅꯨꯄꯥ ꯑꯗꯨꯗ ꯃꯤꯆꯤꯅ ꯍꯥꯏꯐꯦꯠ ꯌꯦꯡꯗꯨꯅ ꯍꯦꯟꯅ ꯀꯞꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯕꯨ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯃꯈꯥꯗ ꯐꯝꯊꯔꯛꯏ ꯑꯗꯨꯒ ꯍꯥꯏ, ꯁꯦ ꯑꯩꯉꯣꯟꯗ ꯍꯥꯏ, ꯅꯪꯕꯨ ꯀꯩꯗꯧꯔꯕꯒꯦ? ꯃꯈꯣꯏꯅ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯕꯨ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯦ, ꯑꯗꯨꯒ ꯑꯩꯕꯨꯁꯨ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯤꯛ ꯀꯞꯊꯣꯔꯛꯂꯦ꯫ ꯅꯨꯄꯥ ꯑꯗꯨꯅ, ꯀꯔꯤ ꯍꯥꯏꯕ? ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯕꯨ ꯍꯥꯠꯈ꯭ꯔꯦ ꯍꯥꯏꯕ? ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯕꯨ ꯀꯅꯥꯅꯣ ꯍꯥꯏꯌꯨ, ꯁꯦ ꯑꯩꯉꯣꯟꯗ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯌꯨ꯫ ꯃꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯍꯨꯔꯥꯟꯕ ꯉꯥꯛꯇꯅꯤ꯫ ꯏꯄꯨꯔꯣꯏꯕꯒ ꯑꯩꯈꯣꯏ ꯑꯅꯤ ꯂꯝꯕꯤ ꯑꯁꯤꯗ ꯊꯕꯛ ꯁꯨꯔꯨꯕꯗꯒꯤ ꯍꯜꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯐꯠꯇ꯭ꯔꯕ ꯃꯈꯣꯏꯁꯤꯡꯅ ꯂꯝꯕꯤ ꯑꯁꯤꯗ ꯂꯨꯝꯗꯨꯅ ꯂꯩꯔꯝꯂꯒ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯕꯨ ꯍꯥꯠꯇꯣꯛꯄꯤꯈꯤꯕꯅꯤ꯫ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡ ꯍꯥꯏꯕ? ꯑꯩꯗꯤ ꯑꯃꯨꯛꯇ ꯊꯦꯡꯅꯈꯤꯗ꯭ꯔꯤꯅ꯫ ꯐꯔꯦꯁꯦ, ꯍꯧꯖꯤꯛꯇꯤ ꯑꯩ ꯂꯥꯛꯑꯁꯤꯗꯤ꯫ ꯅꯠꯇꯦ, ꯅꯪꯕꯨ ꯌꯨꯝ ꯀꯗꯥꯏꯗꯒꯤꯅꯣ? ꯇꯨ ꯑꯁꯣꯝꯗ ꯂꯩꯔꯤꯕ ꯈꯨꯜ ꯑꯁꯤꯗꯒꯤꯅꯤ꯫ ꯁꯦ ꯑꯩ ꯅꯪꯕꯨ ꯅꯌꯨꯝ ꯌꯧꯅꯅꯕ ꯊꯤꯟꯕꯤꯔꯒꯦ꯫ ꯅꯪ ꯀꯔꯤꯁꯨ ꯈꯜꯂꯨꯔꯅꯨꯀꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯇꯟꯖꯥ ꯑꯁꯤꯗ ꯎꯖꯥꯎ ꯃꯔꯨꯝꯗ ꯂꯨꯝꯗꯨꯅ ꯂꯩꯔꯤꯕ ꯄꯛꯆꯥꯎꯅ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯎꯇꯨꯞ ꯑꯗꯨꯕꯨ ꯍꯥꯏꯒꯠꯇꯨꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯐꯟ ꯆꯣꯡꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯎꯇꯨꯞ ꯑꯗꯨꯅ ꯃꯀꯣꯛ ꯑꯗꯨꯗ ꯈꯟꯊꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯇꯧꯕꯗꯨꯗ ꯅꯨꯄꯥ ꯑꯗꯨ ꯃꯀꯣꯛ ꯑꯗꯨꯗꯒꯤ ꯏ ꯃꯌꯥꯝ ꯑꯃ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯐꯤꯗ꯭ꯔꯤꯡ ꯀꯥꯎꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯕꯨ ꯎꯔꯒ ꯄꯛꯆꯥꯎꯅ ꯅꯣꯛꯆꯩ꯫ ꯆꯩꯅꯥꯈꯣꯜ ꯑꯁꯤꯕꯨ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯐꯤꯗꯤꯡ ꯆꯣꯡꯗꯨꯅꯁꯨ ꯂꯩꯔꯤ꯫ ꯅꯨꯡꯉꯥꯏꯇꯦꯗ, ꯁꯤꯔꯣꯅꯦꯀꯣ ꯅꯪ꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯑꯣꯏꯔꯤꯕ ꯃꯇꯧ ꯑꯗꯨꯕꯨ ꯎꯕꯗ ꯇꯣꯅꯨꯗꯤ ꯃꯊꯃꯣꯏ ꯑꯗꯨ ꯄꯥꯈꯠꯆꯩ꯫ ꯅꯨꯄꯥ ꯃꯥꯒꯤ ꯃꯇꯧꯁꯦ ꯑꯩ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ꯫ ꯑꯩꯈꯣꯏ ꯑꯅꯤꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯌꯥꯝ ꯂꯥꯜꯂꯦ꯫ ꯇꯣꯅꯨ, ꯅꯪꯒꯤ ꯑꯗꯨꯃꯥꯏꯅ ꯅꯕꯨꯛꯅꯤꯡ ꯁꯣꯟꯊꯕꯗꯣ ꯑꯩꯅ ꯇꯧꯔꯛꯀꯅꯨ ꯍꯥꯏꯅ ꯍꯟꯖꯤꯟ ꯍꯥꯏꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯃꯁꯤꯗꯤꯅꯦ ꯀꯩꯁꯨ ꯂꯩꯕ ꯅꯠꯇꯦ꯫ ꯃꯁꯤꯗꯒꯤ ꯍꯦꯟꯕ ꯀꯌꯥꯅꯤ ꯍꯧꯖꯤꯛ ꯑꯩꯅ ꯇꯧꯔꯛꯀꯗꯧꯔꯤꯕꯁꯦ꯫ ꯌꯥꯝ ꯋꯥꯠꯂꯤ꯫ ꯑꯩ ꯃꯈꯥ ꯇꯥꯅ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯦ ꯇꯧꯕ ꯉꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗ꯭ꯔꯦ꯫ ꯑꯩ ꯌꯨꯝꯗ ꯆꯠꯈ꯭ꯔꯒꯦ꯫ ꯃꯁꯤꯗ ꯄꯛꯆꯥꯎꯅ ꯃꯈꯥꯗ ꯁꯠ ꯐꯝꯊꯩ꯫ ꯑꯗꯨꯒ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯅ ꯌꯥꯜꯂꯤꯕ ꯅꯝꯕꯣ ꯑꯗꯨꯕꯨ ꯂꯧꯊꯣꯛꯏ꯫ ꯇꯨ ꯎꯔꯕ꯭ꯔꯥ? ꯃꯍꯥꯛꯅ ꯄꯨꯔꯛꯂꯤꯕ ꯅꯝꯕꯣ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯀꯔꯤ ꯌꯥꯎꯕꯒꯦ ꯍꯥꯏꯕꯗꯣ ꯅꯪ ꯌꯦꯡꯉꯨ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯤꯁꯤ ꯑꯗꯨ ꯄꯨꯊꯣꯛꯏ꯫ ꯀꯤꯁꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯐꯤꯌꯣꯝ ꯃꯆꯥ ꯑꯃꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯄꯛꯆꯥꯎꯅ ꯃꯗꯨꯒꯤ ꯐꯤꯌꯣꯝ ꯃꯆꯥ ꯑꯗꯨꯕꯨ ꯂꯧꯊꯣꯛꯇꯨꯅ ꯍꯥꯡꯗꯣꯛꯏ꯫ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯁꯅꯥꯒꯤ ꯂꯤꯛꯐꯥꯡ ꯑꯃꯒ ꯁꯦꯜ ꯈꯔꯒ ꯌꯥꯎꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯔꯦ꯫ ꯃꯗꯨ ꯎꯕꯗ ꯃꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯥꯏ, ꯁꯅꯥꯒꯤ ꯐꯖꯈ꯭ꯔꯕ ꯂꯤꯛꯐꯥꯡ ꯄꯔꯦꯡꯒ ꯁꯦꯜꯒ, ꯅꯨꯄꯤ ꯑꯃꯨꯛꯇ ꯌꯦꯡꯉꯨꯅꯤ꯫ ꯎꯔꯕ꯭ꯔꯥ ꯇꯣ? ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯑꯁꯤꯒꯨꯝꯕ ꯄꯣꯠꯁꯛ ꯀꯌꯥ ꯑꯃ ꯐꯪꯒꯅꯤ ꯍꯥꯏꯗꯨꯅ? ꯁꯦ ꯌꯦꯡꯉꯣ꯫ ꯇꯣꯅꯨ ꯌꯥꯎꯔꯝꯂꯤꯕ ꯁꯅꯥꯒꯤ ꯂꯤꯛꯐꯥꯡ ꯐꯖꯕ ꯑꯗꯨꯕꯨ ꯎꯕꯗ ꯃꯁꯥꯗ ꯂꯩꯔꯝꯕ ꯑꯀꯤꯕꯁꯤꯡ ꯑꯗꯨꯈꯔ ꯐꯈꯤꯕꯒꯨꯝ ꯇꯧꯔꯤ꯫ ꯃꯃꯤꯠ ꯑꯗꯨꯅ ꯁꯅꯥꯒꯤ ꯂꯤꯛ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯍꯥꯏ, ꯅꯨꯄꯥ, ꯃꯁꯤꯕꯨ ꯑꯁꯦꯡꯀꯤ ꯁꯅꯥꯒꯤ ꯂꯤꯛꯅꯤꯀꯣ? ꯃꯥꯅꯤ, ꯁꯅꯥꯒꯤ ꯂꯤꯛꯅꯤ꯫ ꯁꯦ ꯅꯪꯉꯣꯟꯗ ꯁꯤꯔꯒ ꯑꯃꯨꯛꯇ ꯌꯦꯡꯁꯤ꯫ ꯅꯪꯉꯣꯟꯗ ꯁꯤꯔꯕꯗꯤ ꯁꯣꯏꯗꯅ ꯐꯖꯒꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯉꯛꯁꯝ ꯑꯗꯨꯗ ꯁꯤꯕꯤꯔꯝꯃꯤ꯫ ꯇꯣꯅꯨ ꯂꯤꯛꯐꯥꯡ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯈꯧꯔꯤ ꯑꯗꯨꯗ ꯁꯤꯕꯗꯨꯗ ꯃꯁꯥꯗꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ, ꯅꯨꯄꯥ, ꯑꯩꯒꯤ ꯍꯛꯆꯥꯡꯁꯦ ꯀꯩꯅꯣꯝꯃ ꯇꯧꯔꯛꯏ꯫ ꯑꯁꯤꯒꯨꯝꯕ ꯁꯅꯥꯒꯤ ꯃꯃꯜ ꯑꯇꯥꯡꯕ ꯂꯤꯛꯐꯥꯡ ꯑꯁꯤꯗꯤꯅꯦ ꯄꯣꯛꯉꯩꯗꯒꯤ ꯑꯃꯨꯛꯇ ꯁꯤꯖꯔꯛꯇ꯭ꯔꯤ꯫ ꯀꯌꯥꯗ ꯐꯖꯈ꯭ꯔꯕꯅꯣ ꯌꯦꯡꯉꯨꯅꯤ꯫ ꯑꯩ ꯇꯁꯦꯡꯅ ꯄꯥꯝꯃꯤ꯫ ꯃꯗꯣ ꯅꯪꯒꯤ ꯑꯣꯏꯔꯕꯅꯤ꯫ ꯃꯗꯨꯗꯒꯤ ꯍꯦꯟꯕ ꯀꯌꯥ ꯑꯃꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯃꯨꯟꯒꯗꯧꯔꯤꯕꯁꯦ꯫ ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯑꯁꯦ ꯊꯕꯛ ꯁꯨꯗꯨꯅ ꯋꯥꯅ ꯍꯤꯡꯕꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯕꯅꯤ꯫ ꯑꯉꯝꯕ ꯁꯦꯠ ꯆꯥꯗꯨꯅ ꯍꯤꯡꯅꯔꯕ ꯃꯇꯝꯅꯤ꯫ ꯆꯠꯅꯕꯤ ꯑꯁꯤꯗ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯌꯥꯎꯁꯤꯟꯕ ꯇꯥꯏ꯫
ꯑꯩ ꯈꯪꯉꯤ ꯑꯩ ꯏꯁꯥꯗ ꯑꯀꯤꯕ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯑꯁꯤꯒꯨꯝꯕ ꯁꯅꯥꯒꯤ ꯂꯤꯛ ꯀꯌꯥ ꯈꯨꯗꯣꯞ ꯀꯌꯥ ꯑꯃ ꯇꯥꯟꯗꯕ ꯌꯥꯗꯦ ꯄꯨꯟꯁꯤ ꯍꯥꯏꯕꯁꯦ ꯊꯕꯛ ꯁꯨꯗꯨꯅ ꯑꯁꯨꯝ ꯋꯥꯅ ꯍꯤꯡꯂꯨꯕꯒꯤ ꯋꯥꯍꯟꯊꯣꯛ ꯂꯩꯇ꯭ꯔꯦ ꯃꯁꯤꯅꯅꯦ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕ ꯑꯣꯏꯔꯒꯅꯤ ꯑꯁꯨꯝꯅ ꯇꯧꯔꯕꯗꯤ ꯅꯪꯒꯤ ꯍꯛꯆꯥꯡ ꯑꯗꯨꯗ ꯁꯅꯥ ꯂꯨꯄꯥꯅ ꯄꯨꯡꯌꯣꯝ ꯍꯦꯛꯇ ꯌꯣꯝꯂꯗꯕꯅꯤ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝꯒꯤ ꯃꯄꯨ ꯀꯥꯏꯕꯗꯣ ꯑꯣꯏꯕ ꯐꯪꯒꯗꯧꯔꯤꯕꯅꯤ ꯅꯨꯄꯥ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯑꯁꯤꯒꯨꯝꯕ ꯍꯨꯔꯥꯟꯕꯒꯤ ꯁꯤꯟꯐꯝ ꯑꯁꯦ ꯑꯩ ꯃꯈꯥ ꯇꯥꯅ ꯇꯧꯔꯒꯦ ꯑꯩ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯂꯒꯦ ꯐꯔꯦꯁꯦ ꯅꯨꯄꯥ ꯑꯁꯤꯁꯨ ꯁꯤꯔꯦ ꯃꯍꯥꯛꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯦ ꯃꯐꯝ ꯀꯗꯥꯏꯗꯅꯣ ꯑꯃ ꯍꯨꯟꯗꯣꯛꯈ꯭ꯔꯁꯤ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯃꯐꯝ ꯀꯗꯥꯏꯗ ꯍꯨꯟꯇꯣꯛꯁꯤꯒꯦ ꯍꯥꯏꯅ ꯌꯦꯡꯂꯝꯃꯤ ꯇꯣꯅꯨꯅ ꯍꯥꯏꯔꯛꯏ ꯅꯨꯄꯥ ꯍꯨꯟꯗꯣꯛꯄ ꯃꯐꯝꯗꯣ ꯌꯥꯝꯅ ꯂꯨꯔꯦ ꯇꯨ ꯑꯁꯣꯝꯒꯤ ꯅꯥꯄꯤ ꯑꯁꯣꯡꯕ ꯃꯔꯛ ꯑꯁꯤꯗ ꯑꯣꯏꯅ ꯍꯨꯟꯗꯣꯛꯈ꯭ꯔꯁꯤ ꯃꯁꯤꯅ ꯐꯔꯅꯤꯌꯦ ꯍꯣꯏ ꯑꯁꯤꯗ ꯑꯣꯏꯅ ꯍꯨꯟꯗꯣꯛꯑꯁꯤ ꯅꯥꯄꯤ ꯃꯔꯛꯅꯤꯅꯅꯦ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯦ ꯀꯅꯥꯝꯇꯅꯁꯨ ꯎꯔꯔꯣꯏ ꯄꯛꯆꯥꯎ ꯑꯃꯗꯤ ꯇꯣꯅꯨꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯊꯥꯡꯗꯨꯅ ꯅꯥꯄꯤ ꯃꯔꯛ ꯑꯗꯨꯗ ꯊꯝꯂꯝꯃꯤ ꯁꯤ ꯑꯣꯏꯔꯕꯗꯤ ꯌꯥꯔꯦ ꯇꯣꯅꯨ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯑꯁꯨꯝ ꯇꯧꯅ ꯃꯈꯣꯏ ꯑꯅꯤꯗꯣ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯦ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯅ ꯂꯩꯕ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯆꯠꯂꯝꯃꯤ ꯑꯁꯨꯝꯅ ꯄꯛꯆꯥꯎ ꯑꯃꯗꯤ ꯇꯣꯅꯨꯅ ꯆꯤꯡꯒꯤ ꯂꯝꯕꯤ ꯑꯗꯨꯗ ꯂꯨꯝꯗꯨꯅ ꯂꯥꯡꯐꯩ ꯍꯜꯂꯛꯄ ꯃꯤꯑꯣꯏꯁꯤꯡꯕꯨ ꯍꯥꯠꯇꯨꯅ ꯃꯈꯣꯏꯗ ꯌꯥꯎꯔꯛꯄ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯃꯨꯜꯂꯝꯃꯤ ꯑꯁꯨꯝ ꯇꯧꯔꯛꯄ ꯑꯁꯤꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯈꯨꯠꯇ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯃꯗꯨꯁꯤꯡ ꯑꯗꯨꯕꯨ ꯈꯥꯎ ꯑꯃꯗ ꯂꯣꯏꯅ ꯍꯥꯞꯇꯨꯅ ꯊꯝꯂꯝꯃꯤ ꯇꯣꯅꯨꯅ ꯁꯅꯥ ꯂꯨꯄꯥ ꯌꯥꯎꯕ ꯈꯥꯎ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏ ꯈꯥꯎ ꯑꯁꯤꯗ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯃꯗꯤ ꯌꯥꯎꯔꯦꯁꯦ ꯅꯨꯄꯥ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯌꯨꯝꯗ ꯑꯃꯨꯛꯇ ꯍꯜꯍꯧꯕꯅ ꯐꯔꯣꯏꯗ꯭ꯔꯣ ꯃꯁꯤꯈꯩ ꯂꯩꯔꯕꯅꯤꯅ ꯌꯥꯔꯅꯤ ꯀꯣꯟꯅ ꯑꯃꯨꯛ ꯍꯨꯔꯥꯟꯕ ꯍꯥꯏꯕꯗꯨꯅꯤ ꯅꯣꯡꯃ ꯅꯤꯅꯤ ꯂꯩꯈꯤꯁꯤ ꯅꯣꯡꯃ ꯅꯤꯅꯤ ꯂꯩꯔꯒ ꯍꯜꯂꯁꯤ ꯑꯩꯁꯨ ꯍꯜꯂꯒꯦ ꯍꯥꯏꯅ ꯈꯜꯂꯝꯂꯤꯕꯅꯤ ꯀꯨꯏꯅ ꯂꯩꯊꯕ ꯆꯨꯝꯂꯔꯣꯏ ꯅꯪ ꯑꯩꯅ ꯍꯥꯠꯂꯤꯕ ꯃꯤ ꯃꯁꯤꯡꯁꯦ ꯀꯌꯥꯝꯗꯤ ꯌꯥꯝꯂꯝꯂꯒꯅꯤ ꯑꯍꯥꯠꯄ ꯃꯤ ꯈꯨꯗꯤꯡꯃꯛꯄꯨ ꯑꯩꯈꯣই ꯑꯅꯤꯅ ꯑꯁꯤꯒꯤ ꯅꯥꯄꯤ ꯃꯔꯛ ꯑꯁꯤꯗ ꯂꯣꯏꯅ ꯍꯨꯟꯗꯣꯛꯇꯨꯅ ꯊꯝꯃꯤ ꯃꯊꯪꯗꯗꯤ ꯃꯁꯤ ꯅꯠꯇꯕ ꯃꯐꯝ ꯑꯃꯗ ꯑꯣꯏꯅ ꯍꯨꯟꯗꯣꯛꯂꯁꯤ ꯍꯣꯏ ꯑꯇꯣꯞꯄ ꯂꯝꯕꯤ ꯑꯃꯗ ꯑꯃꯨꯛ ꯍꯣꯡꯗꯣꯛꯇꯨꯅ ꯍꯨꯔꯥꯟꯕ ꯍꯥꯏꯕꯗꯨꯅꯤ ꯅꯠꯇꯦ ꯅꯪꯕꯨ ꯂꯩꯔꯤꯕ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯁꯤꯕꯨ ꯄꯦꯜꯂꯕ꯭ꯔꯅꯦ ꯐꯅ ꯌꯥꯝꯂꯁꯤꯗꯤ ꯃꯁꯤꯈꯩꯅ ꯑꯩꯒꯤ ꯏꯁꯥ ꯑꯁꯤꯗ ꯁꯤꯟꯗꯨꯅ ꯊꯣꯜꯂꯒ ꯂꯣꯏꯔꯦ ꯅꯣꯡꯃꯅ ꯂꯤꯛ ꯑꯄꯥꯛꯄ ꯑꯃ ꯁꯤꯒꯅꯤ ꯅꯣꯡꯃꯅ ꯑꯄꯤꯛꯄ ꯁꯤꯒꯅꯤ ꯑꯁꯨꯝꯅ ꯇꯧꯔꯒ ꯂꯣꯏꯔꯦ ꯑꯗꯨꯗꯒꯤꯗꯤ ꯅꯪꯁꯨ ꯅꯪꯒꯤ ꯐꯖꯕ ꯑꯗꯨꯁꯨ ꯁꯨꯝ ꯍꯦꯟꯒꯠꯂꯛꯑꯒꯅꯤ ꯁꯅꯥ ꯂꯨꯄꯥꯅ ꯄꯤꯛꯊꯅ ꯂꯩꯇꯦꯡꯕꯗ ꯅꯪꯉꯣꯟꯗꯒꯤ ꯍꯦꯟꯕ ꯀꯅꯥꯃꯠꯇ ꯂꯩꯔꯔꯣꯏ ꯃꯁꯤꯗ ꯊꯣꯛꯅꯕ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯅꯪꯅ ꯍꯥꯏꯕ ꯋꯥꯕꯨ ꯏꯟꯗꯨꯅ ꯃꯤ ꯍꯥꯠꯂꯤꯕꯁꯦ ꯍꯨꯔꯥꯜꯂꯤꯕꯁꯦ ꯑꯗꯨꯅꯤ ꯑꯩꯅ ꯍꯥꯏꯕ ꯋꯥꯕꯨ ꯁꯣꯏ ꯍꯥꯏꯕ꯭ꯔꯣ ꯌꯦꯡꯉꯨꯅꯦ ꯑꯩꯈꯣꯏ ꯑꯅꯤꯅ ꯍꯧꯖꯤꯛ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯔꯝꯂꯦ ꯍꯥꯏꯅ ꯈꯜꯂꯨ ꯅꯠꯇꯦ ꯅꯪꯕꯨ ꯑꯁꯤ ꯌꯧꯅ ꯅꯨꯡꯉꯥꯏꯕ ꯉꯝꯒꯗꯧꯔꯤꯕ꯭ꯔꯅꯦ ꯀꯗꯥꯏꯗꯒꯤ ꯉꯝꯂꯒꯝꯃꯣꯗ ꯍꯥꯟꯅꯒꯤ ꯍꯥꯃꯨ ꯆꯔꯥ ꯀꯌꯥ ꯍꯦꯜꯂꯗꯨꯅ ꯂꯩꯔꯝꯈꯤꯅꯤ ꯋꯥꯗꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯁꯦ ꯍꯨꯔꯥꯟꯕꯁꯦ ꯑꯣꯏꯔꯝꯂꯦ ꯐꯔꯦ ꯉꯁꯤꯒꯤꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯇꯨꯝꯅꯅꯕ ꯇꯧꯔꯁꯤ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯇꯨꯝꯅꯈ꯭ꯔꯦ ꯄꯛꯆꯥꯎ ꯑꯃꯗꯤ ꯇꯣꯅꯨ ꯃꯈꯣꯏ ꯑꯅꯤ ꯃꯤ ꯍꯥꯠꯄꯗꯨ ꯀꯤꯔꯛꯇ꯭ꯔꯦ ꯁꯅꯥ ꯂꯨꯄꯥ ꯑꯗꯨꯕꯨ ꯃꯤꯀꯥꯕꯅ ꯍꯦꯟꯕꯅ ꯊꯋꯥꯏ ꯀꯌꯥꯒꯤ ꯃꯃꯜꯕꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯜꯂꯛꯂꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯇꯨꯡꯅꯤ ꯄꯛꯆꯥꯎ ꯑꯃꯗꯤ ꯇꯣꯅꯨ ꯃꯈꯣꯏ ꯑꯅꯤ ꯃꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯂꯩꯔꯦ ꯃꯌꯨꯝꯗ ꯂꯩꯔꯕꯗ ꯃꯈꯣꯏ ꯑꯅꯤ ꯋꯥ ꯀꯌా ꯑꯃ ꯇꯥꯟꯅꯔꯝꯃꯤ ꯇꯣꯅꯨꯅ ꯍꯥꯏ ꯑꯄꯠꯄ ꯁꯦꯒꯥꯏꯕ ꯌꯨꯝꯁꯤꯗ ꯑꯩꯈꯣꯏ ꯑꯅꯤꯅ ꯂꯩꯔꯛꯂꯤꯕꯁꯦ ꯃꯇꯝ ꯌꯥꯝꯅ ꯀꯨꯏꯔꯦ ꯑꯗꯨꯅ ꯌꯨꯝ ꯑꯁꯤꯃꯇꯪ ꯍꯥꯟꯅ ꯁꯥꯅꯅꯕ ꯊꯧꯔꯥꯡ ꯇꯧꯔꯁꯤ ꯌꯨꯝꯁꯤꯕꯨ ꯁꯥꯕ ꯂꯣꯏꯁꯤꯜꯂꯕꯗꯤ ꯀꯔꯤꯅꯣꯃꯊꯪ ꯑꯃꯨꯛ ꯈꯟꯅꯕ ꯌꯥꯔꯦ ꯍꯣꯏꯅꯦ ꯑꯩꯁꯨ ꯑꯩꯒꯤ ꯌꯨꯝꯒꯤ ꯑꯍꯣꯕ ꯃꯈꯨꯜꯁꯤꯡ ꯑꯁꯤꯕꯨ ꯎꯕꯗꯅꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯃꯨꯛꯇꯪ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯗꯨꯅ ꯍꯣꯠꯅꯒꯦ ꯍꯥꯏꯅ ꯈꯜꯂꯤꯕꯅꯤ ꯐꯔꯦ ꯍꯟꯗꯛꯇꯤ ꯃꯇꯥꯡ ꯆꯥꯔꯤꯉꯩ ꯑꯁꯤꯗ ꯇꯧꯍꯧꯔꯁꯤ ꯁꯦꯜꯗꯤ ꯀꯝꯗꯧꯕ ꯑꯔꯩꯕꯁꯤꯡ ꯑꯁꯤ ꯑꯣꯏꯅ ꯁꯤꯖꯤꯟꯅꯁꯤ ꯍꯥꯏꯕ꯭ꯔꯥ ꯑꯗꯨ ꯅꯠꯇ꯭ꯔꯒꯅ ꯂꯩꯔꯤꯕ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯁꯤꯗꯒꯤ ꯈꯔ ꯀꯥꯏꯊꯣꯛꯑꯁꯤ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯒꯤ ꯁꯅꯥ ꯂꯨꯄꯥ ꯀꯥꯏꯒꯗꯧꯔꯤꯕꯅꯣ ꯑꯔꯩꯕ ꯁꯦꯜꯁꯤꯡ ꯑꯗꯨꯅ ꯑꯣꯏꯅ ꯑꯗꯨꯝ ꯁꯤꯖꯤꯟꯅꯁꯤ ꯃꯗꯨꯅ ꯂꯦꯝ ꯄꯥꯅ ꯀꯣꯟꯅꯒꯅꯤꯗ ꯀꯣꯟꯅꯗ꯭ꯔꯒꯅ ꯈꯔ ꯑꯗꯨ ꯀꯥꯏꯕ ꯍꯥꯏꯕꯗꯨꯅꯤꯗꯅ ꯐꯔꯦ ꯊꯕꯛ ꯁꯨꯕ ꯍꯧꯅꯅꯕ ꯃꯤ ꯊꯤꯕꯤꯔꯣ ꯑꯁꯨꯝꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯄꯛꯆꯥꯎꯅ ꯌꯨꯝ ꯁꯥꯅꯅꯕ ꯃꯤ ꯊꯤꯕ ꯆꯠꯈ꯭ꯔꯦ ꯇꯣꯅꯨꯅ ꯁꯅꯥ ꯂꯤꯛꯀꯣꯟ ꯃꯌꯥꯝ ꯑꯗꯨꯕꯨ ꯁꯤꯕꯋꯣ ꯌꯥꯟꯕꯋꯣ ꯇꯧꯗꯨꯅ ꯀꯦꯅ ꯂꯩꯔꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯒꯤꯗꯤ ꯌꯨꯝ ꯁꯥꯕ ꯍꯧꯔꯦ ꯈꯨꯜ ꯑꯗꯨꯒꯤ ꯌꯨꯝ ꯁꯥꯕ ꯍꯩꯕ ꯅꯨꯄꯥ ꯃꯈꯣꯏ 6-7 ꯅꯦꯛꯇꯨꯅ ꯌꯨꯝ ꯑꯗꯨꯕꯨ ꯁꯥꯕ ꯍꯧꯍꯜꯂꯦ
ꯄꯛꯆꯥꯎꯅ ꯊꯕꯛ ꯁꯨꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏ꯫ ꯊꯕꯛ ꯑꯁꯦ ꯈꯔ ꯊꯨꯅ ꯂꯣꯏꯁꯤꯟꯗꯕ ꯌꯥꯗꯕꯅꯤꯀꯣ, ꯑꯗꯨꯅꯅꯦ ꯈꯔ ꯊꯨꯅ ꯂꯣꯏꯁꯤꯟꯅꯕ ꯇꯧꯕꯤꯌꯨ, ꯃꯌꯥꯝꯒꯤ ꯈꯨꯠꯁꯨꯃꯟ ꯑꯗꯣ ꯃꯇꯤꯛ ꯆꯥꯅ ꯄꯤꯖꯒꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯄꯛꯆꯥꯎ ꯆꯠꯈꯤꯔꯝꯃꯤ꯫ ꯌꯨꯝ ꯁꯥꯔꯤꯕ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯛꯏ, ꯏꯇꯥꯎ, ꯃꯁꯤꯒꯤ ꯄꯛꯆꯥꯎ ꯍꯥꯏꯕ ꯑꯗꯨꯛ ꯌꯥꯝꯅ ꯂꯥꯏꯔꯔꯝꯕ ꯅꯨꯄꯥ ꯑꯁꯤꯅ ꯃꯇꯧ ꯀꯔꯝꯅ ꯌꯨꯝ ꯁꯥꯕ ꯍꯧꯒꯠꯂꯛꯂꯤꯁꯤꯕꯣ? ꯁꯦꯜꯒ ꯃꯌꯥꯝ ꯑꯃ ꯄꯥꯏꯈꯠꯂꯛꯏꯁꯤꯕꯣ? ꯀꯅꯥꯅ ꯈꯪꯖꯄꯣꯠꯅꯣꯗ ꯏꯇꯥꯎ, ꯃꯇꯝ ꯈꯔ ꯇꯥ ꯄꯛꯆꯥꯎꯒ ꯏꯇꯩꯃ ꯇꯣꯅꯨꯒꯁꯦ ꯃꯌꯨꯝꯗꯒꯤ ꯃꯥꯡꯈꯤꯗꯅ ꯃꯈꯣꯏꯅ ꯃꯇꯝ ꯈꯔ ꯃꯥꯡꯉꯨꯔꯤꯕ ꯑꯁꯤꯗ ꯁꯦꯜ ꯇꯥꯟꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤꯌꯦ꯫ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯁꯦ ꯊꯕꯛ ꯁꯨꯕ ꯁꯦꯜ ꯇꯥꯟꯕꯗꯤ ꯌꯥꯝ ꯀꯜꯂꯦ ꯍꯥꯏꯕꯕꯨ ꯃꯈꯣꯏꯒꯤ ꯁꯦꯜ ꯈꯨꯇꯥꯟ ꯑꯗꯣ ꯑꯗꯨꯅ ꯌꯨꯝ ꯑꯃ ꯁꯦꯝꯕ ꯁꯥꯕ ꯀꯥꯏꯗꯤ ꯉꯝꯒꯗꯕ ꯅꯠꯇꯦ꯫ ꯑꯩꯅ ꯃꯨꯟꯅ ꯈꯪꯂꯤꯕꯅꯤ, ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯃꯗꯤ ꯇꯁꯦꯡꯅ ꯑꯩ ꯀꯣꯛꯁꯦ ꯉꯥꯎꯏ꯫ ꯅꯠꯇ꯭ꯔꯒꯅ ꯃꯈꯣꯏ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯁꯤꯕꯨ ꯍꯨꯔꯥꯟꯕꯒ ꯆꯠꯂꯨꯔꯤꯕ ꯖꯥꯠꯂꯣ? ꯃꯈꯣꯏꯒꯤ ꯃꯑꯣꯡ ꯑꯁꯤꯗꯤ ꯁꯅꯥ ꯈꯥꯎꯖꯥꯎ, ꯂꯨꯄꯥ ꯈꯥꯎꯖꯥꯎ ꯃꯌꯥꯝ ꯑꯃꯒ ꯍꯨꯔꯥꯜꯂꯛꯄꯒ ꯃꯥꯟꯗ꯭ꯔꯅꯦ? ꯃꯥꯟꯗꯪ ꯃꯥꯜꯂꯝꯕ ꯅꯠꯇꯗꯅ ꯑꯃꯨꯛ ꯑꯣꯏꯔꯝꯅꯤꯀꯣ, ꯃꯃꯩꯊꯪꯗ ꯑꯩꯈꯣꯏꯅ ꯌꯨꯝ ꯁꯥꯔꯤꯕꯁꯤꯒꯤ ꯁꯦල් ꯐꯥꯎꯕ ꯄꯤꯔꯛꯇꯗꯅꯀꯣ꯫ ꯑꯗꯨꯃꯥꯏꯅ ꯈꯨꯠꯁꯨꯃꯟ ꯍꯥꯠꯂꯕꯗꯤ ꯃꯍꯥꯛꯇꯤ ꯍꯤꯡꯗ꯭ꯔꯦꯗꯅ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯊꯕꯛ ꯁꯨꯔꯤ꯫ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯄꯛꯆꯥꯎꯒꯤ ꯁꯥꯔꯤꯕ ꯌꯨꯝ ꯑꯗꯨ ꯃꯄꯨꯡ ꯐꯥꯕ ꯁꯨꯝ ꯍꯦꯜꯂꯛꯂꯝꯃꯤ꯫ ꯑꯔꯣꯏꯕꯗꯗꯤ ꯃꯄꯨꯡ ꯐꯥꯕ ꯐꯖꯕ ꯌꯨꯝ ꯑꯃ ꯑꯣꯏꯔꯦ꯫ ꯌꯨꯝ ꯑꯗꯨ ꯁꯥꯕ ꯂꯣꯏꯔꯦ꯫ ꯄꯛꯆꯥꯎ ꯑꯃꯗꯤ ꯇꯣꯅꯨꯗꯤ ꯌꯨꯝ ꯑꯗꯨꯕꯨ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯦ꯫ ꯇꯣꯅꯨꯅ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯍꯥꯏꯖꯩ, ꯁꯤꯅꯤꯗꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯣ, ꯍꯧꯖꯤꯛꯇꯤ ꯐꯖꯕ ꯌꯨꯝ ꯑꯃꯁꯨ ꯁꯥꯔꯤ, ꯄꯨꯟꯁꯤꯁꯦ ꯑꯁꯤꯒꯨꯝꯅ ꯐꯖꯕ ꯌꯨꯝꯗꯒ ꯂꯩꯕ ꯐꯪꯂꯛꯀꯅꯤ ꯍꯥꯏꯕꯁꯦ ꯁꯨꯛꯊꯥ ꯍꯦꯛ ꯊꯥꯖꯔꯨꯗꯕꯅꯤ꯫ ꯄꯛꯆꯥꯎꯅ ꯑꯃꯨꯛ, ꯊꯥꯖꯗꯕ ꯉꯥꯛꯇꯅꯤ ꯍꯧꯖꯤꯛ ꯑꯣꯏꯔꯛꯀꯗꯧꯔꯤꯕꯁꯦ꯫ ꯌꯨꯝ ꯑꯁꯤꯗꯤ ꯁꯥꯕ ꯂꯣꯏꯔꯦ, ꯃꯊꯪ ꯑꯁꯤꯅ ꯀꯔꯤ ꯇꯧꯁꯦ ꯍꯥꯏꯕꯅꯣ? ꯇꯣꯅꯨꯅ ꯃꯍꯥꯛꯅ ꯅꯤꯡꯖꯕ ꯄꯥꯝꯖꯕꯁꯤꯡ ꯑꯗꯨꯕꯨ ꯃꯊꯪ ꯍꯥꯏꯔꯝꯃꯤ꯫ ꯄꯛꯆꯥꯎꯅ ꯃꯨꯟꯅ ꯇꯥꯏ꯫ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯊꯪ ꯑꯃꯨꯛ ꯇꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯥ ꯈꯔ ꯑꯃꯁꯨ ꯍꯧꯖꯤꯟꯈꯤꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯃꯌꯨꯝ ꯑꯗꯨꯗ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯀꯣꯅꯨꯡꯒꯨꯝꯅ ꯂꯪꯇ꯭ꯔꯤꯛ ꯂꯪꯅ ꯂꯩꯔꯔꯦ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯅ ꯍꯨꯔꯥꯟꯈꯤꯕ ꯁꯦꯜꯁꯤꯡ, ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨꯗꯤ ꯈꯔ ꯈꯖꯤꯛꯇꯃꯛ ꯉꯥꯏꯁꯤꯜꯂꯛꯂꯝꯃꯤ꯫ ꯅꯨꯄꯥ, ꯇꯨ, ꯁꯅꯥ ꯂꯨꯄꯥꯁꯦ ꯁꯤ ꯈꯛꯇ ꯉꯥꯏꯔꯦ꯫ ꯁꯤ ꯈꯛꯇ ꯉꯥꯏꯔꯦ ꯍꯥꯏꯕ? ꯏꯍꯦ, ꯃꯁꯤꯗꯤ ꯌꯥꯝꯗ꯭ꯔꯦꯗꯅ꯫ ꯌꯨꯝ ꯀꯩ ꯁꯥꯕ, ꯑꯇꯩ ꯁꯦꯝꯕ ꯁꯥꯕꯗ ꯂꯣꯏꯅ ꯁꯤꯖꯤꯟꯅꯊꯣꯛꯈ꯭ꯔꯦ ꯅꯨꯄꯥ꯫ ꯁꯅꯥ ꯂꯨꯄꯥ ꯑꯃꯨꯛ ꯃꯨꯜꯂꯨꯔꯁꯤꯔꯥ? ꯍꯣꯏ, ꯍꯧꯖꯤꯛꯇꯤ ꯄꯨꯝꯅꯃꯛ ꯁꯦꯝꯕ ꯁꯥꯕ ꯂꯣꯏꯔꯕꯅꯤꯅ ꯌꯨꯝ ꯑꯁꯦ ꯆꯦꯠꯅ ꯊꯣꯡ ꯂꯣꯟꯗꯨꯅ ꯊꯅꯝꯂꯒ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯍꯥꯟꯅꯒꯤ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯃꯤ ꯍꯥꯠꯇꯨꯅꯅꯦ ꯁꯅꯥ ꯂꯨꯄꯥ ꯃꯨꯜꯂꯨꯔꯁꯤ꯫ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯂꯩꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯈꯨꯜꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯕ ꯅꯨꯄꯤ ꯈꯔꯅ ꯑꯁꯨꯝꯅ ꯄꯥꯎ ꯍꯥꯏꯅꯔꯝꯃꯤ, ꯏꯆꯦ, ꯃꯈꯣꯏꯒꯤ ꯄꯛꯆꯥꯎ ꯍꯣꯏꯒꯤ ꯌꯨꯝꯁꯦ ꯐꯖꯅ ꯏꯅꯥꯛ ꯈꯨꯟꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦꯅꯦ꯫ ꯌꯦꯡꯕꯗꯁꯨ ꯌꯥꯝꯅ ꯐꯖꯔꯦ꯫ ꯐꯅ ꯂꯥꯏꯔꯅ ꯂꯩꯔꯝꯕ ꯏꯃꯨꯡꯅꯤ, ꯀꯔꯝ ꯇꯧꯅ ꯑꯁꯨꯛ ꯊꯨꯅ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯜꯂꯛꯂꯤꯕꯅꯣ ꯈꯪꯗꯦꯅꯦ꯫ ꯍꯣꯏꯅꯦ, ꯑꯩ ꯁꯨꯝꯇ ꯈꯪꯍꯧꯗꯦ꯫ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯅꯣꯡꯉꯥꯜꯂꯝꯂꯦ ꯍꯥꯏꯕꯗꯨꯒꯅꯦ ꯆꯞ ꯍꯦꯛ ꯃꯥꯟꯅꯔꯦ꯫ ꯑꯁꯨꯛ ꯊꯨꯅꯕꯨ? ꯃꯈꯣꯏ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯁꯦ ꯍꯥꯟꯅꯗꯤ ꯊꯕꯛ ꯁꯨꯔꯝꯕꯅꯤ꯫ ꯊꯕꯛ ꯁꯨꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯂꯩꯔꯝꯕꯅꯤ꯫ ꯍꯟꯗꯛ ꯃꯇꯝ ꯈꯔ ꯃꯥꯡꯂꯨꯔꯒ ꯍꯜꯂꯛꯄ ꯑꯁꯤꯗꯅꯤ ꯑꯁꯨꯝꯅ ꯏꯅꯥꯛ ꯖꯔ ꯈꯨꯟꯗꯣꯛꯈ꯭ꯔꯤꯕꯁꯦ꯫ ꯍꯧꯖꯤꯛꯁꯨ ꯃꯈꯣꯏ ꯑꯅꯤꯅꯦ ꯌꯨꯝ ꯑꯁꯤꯗ ꯂꯩꯇꯦ, ꯍꯥꯟꯅꯒꯨꯝꯅ ꯑꯃꯨꯛ ꯃꯥꯡꯈ꯭ꯔꯦ꯫ ꯃꯈꯣꯏ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯁꯦ ꯑꯩꯗꯤ ꯌꯥꯝꯅꯕꯨ ꯆꯤꯡꯅꯔꯛꯏꯌꯦ꯫ ꯍꯨꯃꯥꯡꯃꯜꯅꯕꯨ ꯑꯁꯨꯛ ꯆꯥꯎꯕ, ꯑꯁꯨꯛ ꯐꯖꯕ ꯌꯨꯝ ꯑꯃ ꯁꯥꯕ ꯉꯝꯒꯗꯕ ꯅꯠꯇꯦ꯫ ꯀꯅꯥ ꯈꯪꯍꯟꯗꯅ ꯑꯔꯣꯟꯕ ꯊꯕꯛ ꯑꯃ ꯁꯣꯏꯗꯅ ꯇꯧꯔꯝꯒꯅꯤ꯫ ꯑꯗꯨꯕꯨꯗꯤ ꯌꯦꯡꯕ ꯇꯥꯔꯦꯗꯅ꯫ ꯐꯅ ꯇꯧꯔꯝꯂꯒꯅ ꯃꯈꯣꯏꯒꯤ ꯃꯄꯨꯟꯁꯤ ꯑꯗꯣ ꯑꯐꯕ ꯑꯣꯏꯖꯁꯅꯤ, ꯐꯠꯇꯕ ꯇꯧꯔꯝꯂꯒꯅ ꯃꯄꯨꯟꯁꯤ ꯑꯗꯣ ꯐꯠꯇꯅ ꯑꯗꯨꯃꯛ ꯂꯣꯏꯖꯈꯤꯁꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯆꯤꯡꯌꯥꯒꯤ ꯂꯝꯕꯤ ꯑꯗꯨꯗ ꯄꯛꯆꯥꯎ ꯑꯃꯗꯤ ꯇꯣꯅꯨ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯅ ꯍꯥꯟꯅꯒꯤ ꯊꯕꯛ ꯑꯗꯨꯕꯨ ꯃꯈꯥ ꯆꯠꯊꯕ ꯍꯧꯔꯝꯃꯤ꯫ ꯂꯝꯕꯤ ꯑꯗꯨꯗ ꯂꯥꯡꯐꯩ ꯍꯜꯂꯛꯄ ꯃꯤꯑꯣꯏꯁꯤꯡꯕꯨ ꯂꯧꯅꯝ ꯂꯥꯡꯊꯥꯛꯇꯨꯅ ꯍꯥꯠꯇꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯁꯥꯗ ꯂꯣꯏꯅꯔꯛꯄ ꯁꯅꯥ ꯂꯨꯄꯥ ꯁꯦꯜꯁꯤꯡ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯅ ꯍꯨꯔꯥꯜꯂꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯔꯛꯄ ꯑꯁꯤꯅ ꯅꯨꯃꯤꯠ ꯈꯔ ꯑꯃꯁꯨ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯇꯣꯅꯨꯅ, ꯅꯨꯄꯥ, ꯃꯐꯝ ꯁ꯭ꯋꯥꯏꯗ ꯂꯩꯕꯁꯦ ꯃꯅꯝ ꯌꯥꯝꯅ ꯅꯝꯊꯤ꯫ ꯑꯩꯈꯣꯏ ꯑꯅꯤꯅ ꯍꯨꯟꯗꯣꯛꯂꯨꯕ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯒꯤ ꯃꯅꯝꯅꯤ ꯃꯁꯤ꯫ ꯃꯐꯝ ꯑꯃꯗ ꯑꯣꯏꯅ ꯇꯨꯝꯂꯨꯔꯁꯤꯔꯥ? ꯀꯥ ꯍꯦꯟꯅ ꯅꯝꯕꯗꯤ ꯅꯠꯇꯦꯗ꯫ ꯍꯣꯏꯗ, ꯅꯪꯅ ꯍꯩꯅꯗ꯭ꯔꯕꯅꯤꯅ ꯃꯐꯝ ꯑꯃꯗ ꯑꯣꯏꯅ ꯇꯨꯝꯂꯨꯔꯁꯤ꯫ ꯁꯦ ꯍꯧꯒꯠꯂꯨ꯫ ꯃꯈꯣꯏ ꯑꯅꯤꯗꯣ ꯍꯧꯒꯠꯂꯤ꯫ ꯄꯛꯆꯥꯎꯅ, ꯅꯨꯄꯤ, ꯅꯪꯒꯤ ꯁꯅꯥ ꯂꯨꯄꯥ ꯌꯥꯎꯕ ꯈꯥꯎ ꯑꯗꯨꯕꯨ ꯄꯥꯏꯔꯕꯣ? ꯄꯥꯏꯔꯦ꯫
ꯑꯗꯨꯗꯤ ꯁꯣꯝꯗ ꯂꯥꯛꯑꯣ, ꯁꯣꯝꯗ ꯑꯣꯏꯅ ꯄꯣꯊꯥꯔꯨꯔꯁꯤ꯫ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯆꯤꯡ ꯑꯗꯨꯒꯤ ꯃꯐꯝ ꯑꯃꯗ ꯑꯣꯏꯅ ꯂꯦꯛꯂꯝꯃꯤ꯫ ꯎꯈꯥ ꯑꯃꯗ ꯃꯈꯣꯏ ꯑꯅꯤꯃꯛ ꯐꯝꯊꯃꯤꯟꯅꯩ꯫ ꯄꯛꯆꯥꯎꯅ "ꯁꯤ ꯑꯣꯏꯔꯗꯤ ꯌꯥꯔꯕ꯭ꯔꯥ ꯌꯦꯡꯉꯨ"꯫ "ꯌꯥꯔꯦ ꯌꯥꯔꯦ, ꯁꯣꯔꯀꯥꯁꯦ ꯈꯔ ꯆꯥꯅꯤꯡ ꯇꯥꯅ ꯍꯣꯟꯕ ꯌꯥꯔꯦꯗꯅ꯫ ꯇꯨꯝꯅꯅꯕ ꯇꯧꯔꯣ, ꯍꯌꯦꯡ ꯉꯟꯅ ꯍꯧꯒꯠꯀꯗꯕꯅꯤ"꯫ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯎꯈꯥ ꯑꯗꯨꯗ ꯃꯅꯝꯅ ꯉꯥꯗꯨꯅ ꯇꯨꯝꯅꯈꯤꯔꯝꯃꯤ꯫ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ꯫ ꯃꯇꯝ ꯑꯁꯤꯗ ꯆꯤꯡꯅꯨꯡ ꯑꯗꯨꯗ ꯑꯆꯧꯕ ꯀꯩ ꯂꯥꯕ ꯑꯃꯒ ꯀꯩ ꯑꯃꯣꯝ ꯑꯃꯒ ꯊꯣꯔꯛꯂꯝꯃꯤ꯫ ꯀꯩ ꯑꯅꯤ ꯑꯗꯨꯅ ꯁꯨꯝ ꯂꯥꯛꯄꯗ ꯃꯈꯣꯏꯒꯤ ꯃꯅꯥꯇꯣꯟ ꯑꯗꯨꯗ ꯃꯤꯅꯝ ꯅꯝꯂꯛꯂꯝꯃꯤ꯫ ꯃꯅꯥꯇꯣꯟ ꯑꯗꯨꯅ ꯃꯅꯝ ꯁꯨꯠ ꯅꯝꯗꯨꯅ ꯁꯨꯝ ꯊꯤꯔꯛꯄꯗ ꯎꯈꯥ ꯑꯃꯗ ꯇꯥꯏꯕꯪ ꯃꯤ ꯑꯅꯤꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨꯕꯨ ꯎꯔꯦ꯫ ꯃꯕꯨꯛ ꯂꯥꯝꯂꯕ ꯀꯩ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯗꯨꯅ ꯄꯛꯆꯥꯎ ꯑꯃꯗꯤ ꯇꯣꯅꯨ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯕꯨ ꯐꯟ ꯆꯣꯡꯁꯤꯟꯗꯨꯅ ꯃꯁꯥ ꯑꯗꯨꯗ ꯄꯪꯆꯤꯛꯇ ꯆꯤꯛꯂꯝꯃꯤ꯫ ꯃꯈꯨꯠ ꯈꯨꯖꯤꯟ ꯑꯗꯨꯅ ꯄꯪꯈꯣꯠꯇ ꯈꯣꯠꯂꯝꯃꯤ꯫ ꯑꯗꯨꯝꯅ ꯇꯧꯕ ꯑꯗꯨꯗ ꯄꯛꯆꯥꯎ ꯑꯃꯗꯤ ꯇꯣꯅꯨ ꯃꯈꯣꯏ ꯑꯅꯤ ꯈꯨꯗꯛ ꯑꯗꯨꯗ ꯁꯤꯔꯝꯃꯤ꯫ ꯍꯨꯔꯥꯟꯕ ꯃꯤꯍꯥꯠꯄ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯆꯤꯡꯅꯨꯡ ꯑꯗꯨꯗ ꯑꯗꯨꯃꯛ ꯁꯤꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯀꯩ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯗꯨꯅ ꯃꯌꯥꯗ ꯆꯤꯛꯇꯨꯅ ꯆꯦꯟꯗꯨꯅ ꯄꯨꯈꯤꯔꯝꯃꯤ꯫